ngasi Diamond Radio gi ani suba thoram paring tabiriba singbo ekpam narsingna taramna uksabagolana hauzik adom gidama pujarli basi Diamond Radio gi khudolda Diamond da isai sangnasi haiduna mingthonba channel asigi thoramni ngasigi thoram tabiriba khudingmak bo ekpam narsingna amakana taramna uksari amadi ikoknona khurumjari ngasigi thoram ase hauzik Diamond Radio gi YouTube channel da hauzik live thajare tabiriba sing changsin biraktuna ngasigi thoram ase bumapung phan binanaba ningsingjari ngasi gi thorom asigi damak thamjari ba number amuktang mayam da khanganjage ngasi gi number ase 7630944377 amuktang gana 7630944377 hariba number se uje hangdunu thamjari tabiriba sing call taubiraklo isagi apam baising sakpiyu ngasi gi thorom asigi oinadi koigi mapa mama oibasingna pikliba angangsing gi oina ngasi gi thorom asidadi isa koigi mapa mama oibasingna saruk yahan biraktana basu channel sigi maikai dagi ningsingjari hauji ahanba phone call lokhasagi hello ahan bada isagi minga leifam gase haibiu kana oibirabano khonjel se ta bada de mak chingna jaba faujai mingdo muktang haibiu sa ai picture mamang la kai bigi apola pui bo tening sa tagasari pabungi khonjel se mandi man bani adubu matam koina ipaisa se lapna rubagi tungda ngasi se nauna phangwasida khogi oiramoi dra haidana mingse hajadabani pabung taram noksari tagasari karamba khoida jabai sai sakpi gani sa kogi sida bawa ja pari ki matam se ngase chege sa adudi sai se kam thabi bi ara dro pabungi khonjel se amna su phajabani ko hoi hong je sa hoi hoi adudi pabung hobiro sai se tamina se nangi mai thoru bajan sajibu gulana ikai jadi nangi chamlang ni bajan ingagi nong hona ikai jadi nangi mai thoru bajan sajibu gulana ikai jadi takhilena chona na pada chini chamkana samjida takhilena chona na pada chini chamkana samjida leirangi tiba chingindi khajaba leirangi tiba chingindi khajaba nujama pangsangjadi nangi maikong urubada sajibu gulamna ikai jagini khoyo momoni nona lei hau lei rel mungam jadi khoyo momoni nona lei hau lei rel mungam jadi kundong di misna thambana sajini tabungam jadi Hajan lekil chalo chai ikai chinang buraga Hajan lekil chalo chai ikai chinang buraga nangi mai thongurubaja sajinun gulamna ikai jagini nangi chamlangi nubaja ngagi nongona ikai jagini nangi mai thongurubaja sajibu gulamna ikai jagini Tagasari pabung ontong nasu fazana isai saktuk pira kre thagat phongdok sari matung tarakpa caller sing ngaina ngaina isai matem tang khodol tamjage isai si kogi isai sakhiba kogi nongmaitem pari gi khonjel da sakhiba isai dumadi nachadre malem ngan ba lokham hairiba kogi pigliba anga asin sakpai sei oina
खुतुल तमजगे तामिनसी हेलो 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 लाइन से लखत सरकदी लेजरबनी लाइन से 2496 न लोइब नंबर नि लाइन से ताना जबसी फंगजद्रे मथंगी कॉलर द खुतोंग सा पिजगी हेलो हेलो अहन बदा इसा की मिंगले फंग से खंगजगे कना ओइबिरबनो सा आई की मिनरा कावे कदा वाइदगी ओइबिरबनो हाबियो साई वांजिंग वांजिंगदगी अदो ngasi से करम बेसे सकपिगनी सा अंगाव बोले तीन सकतागे अंगो बोले सिना सककेबको होय अदो दिसे से होबिरो तामिनरसी अंगाव बोले तीन हिंजन खनवा लवी चिंचाना तुमका एलेपी लाइन से तथोखरे ताबिलिबा सिंह यारगदि अखोइगी ngasi gi thorom asidi अखोइगी पिकलिबा अंगांग सिंगी ओइनदि खुदोंग चाबसी पिजदे मतुंग तारकपा अखोइगी अंगांगी ओइबा तोंगान तोंगान बा चैनल सिगी ओइना नोंमाइजिंग दा थमजरिबा अंगांगी थोरम दा अंगांग सिंगी थोरम हाइताइ हाइरिबा सिंग असि दा अखोइगी अंगांग सिंग अदमक सरु यानबियो हाइजबा कोलन न मतंगी कॉलर लखसरी हेलो हेलो अहन बदा इसा की मिंगले फंग से खंगजगी सपम दगी अखोइ माम दा पाहलके होय होय हेलो हेलो इसा की मिंगले फंग से अमुक्तंग खंगजगे अमुक्तंग हाइबियो सपम लाइबुंग लाइकाइदगी थमांगसंग अदो ngasi gi thorom asina adom bo taram noksari khoida jaba pambi bai sai karam bai sai sakpi gadagi से एंटर सकते तौबा होय होय अदुदि sai sai hauba yarabro कोई मनु खरगा अदगी आइगी इसा खरगा अदुदि sai sai haubiro isai se tamina se ko ngasi gi thorom asidi koi isai khanbagi onadi thorom si tawjaba na chade aduna isa gi sai sai haubiro गनु लैंगम दरे निरम सीता हो लागी लैला हुंगी वारू गनु आपद कौरा गनु लैंगम दरे निरम पायरलोर ऐदु हखतोइब सिलागुम पायरलोर ऐबु हखतोइब सिलागुम लोइबि सिंगलोलाना लैसिल खुंगलेना हवाई ऐला लांगोरा हवाई ओइरिना नासा अथापद कौरा गनु लैंगम दरे रंदा नाई बर ऐबो ममला लैसिनो थाइरसा नाइबर ऐबो ममललै सिनो खाइरसा न दोमले ब्लिबारा
Napangkana yaudana Nadom liblibara Napangkana yaudana Hawai oi bilang lagi Hawai aina lang lagi Atapa de kaura ganu Laingam dari Nirang nirang wah wah onthokna fazakre ima akhoi gi athapda kauba akhoi gi lengam daba adum akhoi adugum ga yawbra ima kamai tawi onthokna siam fazana sakpirakre ai sai saame ko hoi hoi tapandagi sai sutini ba aw matam amada ba foksi yam saamba ado ima matam amada sakpa basok to haujik se khudong saba phangningai sta matem tanga sakpiramba yabra mayamna tapte am nungai ga dawa tanja koi tangkang tang khangat pirakanda ho matem saage hoi hoi adudi matem tanga khodol tambiyo ko yam tangna phangmani ima da khudong saba se pijabani mayam waro bibiade oh hobiro sai sai mai sai ah oh aduga koigi imagi se sumning sing boina ko marak thana mayam da khanganjari horen se losilak pasarukta imana su se fazana saktuk birakre ai je horen imagi matau tamakan ise yamka khudol tamnana basu kana sem sajari adu horen sakla kanda marak ta khibra su khangdri adu mayam adu hausik se imagi ise se maten tan khudol tambiu oh hobiro hey no chitna ho Kacare si soronda Dibagi tawai Tosikanago Aigi tawai mangashe Hakal hubang litanaw Si turunda kacari Tosikanago Pancahuna hawari Laida hawari Ibang mo Aigi thawai mga teriperi Ilaw yaw hindi Pancahunang hawari Mapong hudindang Brindavan Vedagi Soron Shiva Sangjavara Tana Asai Ama Amjari thagasari ima koigi bhalo 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 haidana koigi abema sina khubak yamna kanna khubire adubu mayam gi mamangdadi adumak yamna kanna khubak khubiri adubu thamoi dadi kari khalibano haibadu madi tasena khangjadi ngasigi youtube live streamer gi koigi mayam gi laktagi haijabatai mayam na so aduki matik ima bu thagat pire ima gi mod oina mayam da kari haibining balai tentak pa wafam ma samtang thambiram aroi boina isay matem sakuje imagi thamoidane ai nungaiba phaujaba ai nanandagi isudingida ko hoi hoi ai sayinta sakage number khangbai yengo na ai su ani je ai da ba kitaba binada ina hihanbane ba ko hoi hoi adu ibo khangye sawo na sajabani system hoi hoi nungaisai ngasi imana koigi yamna silaba matam haijabatai masida isagi pamjaba phajakraba isai ani khaksu
amana imana sakpi bani amana ai hagna namdra ngangan bani ko ima masigi tamakta mayang waru bi yade ima dagi ko gi matam da imana yamna phajana sakpi gi visai do hoji se matam koina sangna lep robagi tung da ima gi khonjel se kamai tawge haibado mayam da ai hagna saga tahan jabani ima thagat phongduk sari tung tarak pa punsi da ima gi punsi nung sangna phajana damak leibidana mayam gi seba tawbang ambiu hajabagolana mathangi collar da khudong sa ba semu akoi mayam punna pimina bagi tanja si lomina si thagat sari ngasi gi YouTube live streamer sing haijabatai isasagi phajaraba comment sing aduki matik pibirei adubu marakta koi gi pabada kita nungai taba comment adumak yaurei hariba sing asi ngasigi moderator oiba sing da damak makhoi si senana bagi damak khudong sa ba si pisagi mathangi collar lakhasari hello hello ahan badai sagi mingale pham ga haibiu sai se ko kono de ge te bisma ta thagasari adu mataram noksari khoida jaba isai nang thokpa yarabro oh yani sa ke no inga no la film da gi hamon sudana na sa ki baro mi me ti me to ma thang no sayang gi isai dum da adu di isai se kam thabiro ko oh hobiro he pun sui nang su lai ba ka khana ra boy he pun sui nang su lai ba ka khana ra boy jaba asha nang shu mahai andra boy he thamoi nang shu bakotok nadi takano ashira nangu nungshiro bagi mahai he punsui nang su lai baka khana ra boy Gaura ki khanbana ningshinga oire manglal khuding nang tabu ure Gaura ki khanbana ningshinga oire manglal khuding nang tabu ure tai bangda aigi oi ki drabi nang na karigi manglanda Labduna no khan biri he punsi nang su lai baka khana ra boy nangi ai pavana ai apema oirage kaira pathamoi si su them dillage nangi ai pavana ai apema oirage Kaira pathamoi si su them dillage aigi mikki pishina nungshi khudon oiduna nungaina leloro pamubi nungaina leloro pamubi lai phaba magi manakta laiba phaba magi manakta he punsi nang su laiba ka khana ra boy he punsi nang shu laiba ka khana ra boy ninjaba asha nang shu mahai andra boy he thamoi nang su makal to adi kanu ashira nangu nungshiro bagi mahai he punsi nang shu lai baka khana ra boy sa Thagasari onthona phajana isai se ngang thokpira khre thagat phongdoksari ado isai se isana phajana sakku matamda kana gumbam khak tungdagi tanarak pudang towi tanarak pug yaubro yamna pakana saktukpira khre asa mai to ni sei ai ni ne pun sakning ba hoi hoi adu du gi mo matam yam sang ha ga dra na ka thujan gi ho khoi gi kese se marak ta saksan gi bani buko asa mai to mo le thoga gi le mo so gi no ai ro da ba hoi hoi fare fare adu nungai sei ngasi gi thorom masida don mai sei sakpirak pani yamna phajana sei saktukpira khre adu mathangi tongan tongan ba thorom sing ta so damak saruk yaba ngambo oibiu haijabagolo na mathangi collar ngai na ngai nei sei maten ta khudol tamjage tamina sei Live ka khana ra boy he punsi nang su live
kakhatnarabon Ningzawa asha nangsu Mahayandraboy He thamoy nangsu Makolthok nadi kapkanu Asira nangbu Nungsirubagi mahai He punsi nangsu Laibak kakhatnarabo Kaurage khanbana ningsingba oire manglan khuding nang tabu ure Kaurage khanbana ningsingba oire manglan khuding nang tabu ure taivangda aigi oikhidrabi nangna karigi manglanda laktuna nokhanbiri he punsi nangsu Hello hello ahanbada isagi minga lefam gasi khangjagi hello sir Semayin-dagi Kiran Kiran ngasigi thorom masina dom bataram noksari karamba isai sakpi gani Thagatai sir thagat pa phongdoksari sir isai mata aiju ahanba phamjabane hoi hoi adubo ahanba phangbagi tanja se lawja boyna isagi isai du karamba isai sakpi gadoino muktang haibi ba yabra sir nauboigi isai imta adudi haura siro isai sa hoi sir hawbiro mayam puna taminasi Kaurala ngairakpa Ibani ginungsi pantuni Matamgi pungjayeng na yengna Ukidaba kuiraba saktamdo Amuktang di pena yang jani Wana ngairakpani ngasi phawa kaurana ngairakpa ibani ginungsi pantuni ho nangna inatai na thai khabada samjage thanduna kajarakpa ibani di aronba wahai ho nangna inatai la thai khabada tamjage khanduna thamjarakpa ibani gi aronba warisi andunai khare sinbal anida pandunalai khare sinbal anida masina karamba nungsigi khudolo kaurana ngairakpa ibani ginungsi pantuni matamgi pungjayeng na yengna ukidaba kuiraba saktamdo amuktang pena jani wana ngairapani ngasi phawa sir ai loisanjari sai mayek sik kaw gibdra ai samjan sir
थागसरी ओंथोंना फजना खोंजेल सु अदमक नौबगी खोंजेल गा हेफे फेट मानरब चलीको यामना फजना इसे सक्तोक पिरखरे अहान बोनसु फंगबनी हाइबिरी मतुंग तारकपा थरमसिंग दसु दमक यामना फजना सांगनायना सरु याब ngamba oibiu haijabagaloena mathangi collar dagi isai sing amuk mathang mathang tamina ba thorang tawminasi marak tai sema kogi mathangi collar ngaina ngaina se maten tang khudol tamjagi khawrangna ngairakpa ibani ginusi pantuni matamgi pungja yenga yenga ukhida ba kuira ba shakamdo amutang pena pena yenjaning wana ngairakpani nasifawa khawrangna ngairakpa ibani ginusi pantuni hello 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 ताजरी अहन मत इसा की मिंगले फंग से हाइबियो oi mutum sibogegi sokjom chawo leima थागसरी कॉल तौबिरक पदम बतराम नोक्सरी खोइदा जबे इसै सिबुंग सिगी थोरमस्ता करम बैसै सकपिगदगे नाजे isai si samingana phone di tawo di sang sangdawa ngasi di fange होय adu paharegi haigi haite buko होय होय kielo samji gi lerang ne do pa pareng amani khak sarake होय होय सकपियो अदो इमागी खोगी माइक्रोफोन हाइजबताई फोन से खितंग नक्सल लगा ngangbीबा याब्रा खोंजेल सी यामना तपना खितंग तपना ताबदोनो तवी को खितंग नक्सल होय होय yaraba यारे यारे अदुदी इमागी से हौबिरो मयाम पुना तामिनरसी को hoy hoy kilaba samji gi leirang araba leirang gi leirang awaba tamoy gi lema kilaba samji gi leirang tari phadre no to थागसरी खोगी इमान सिल्लबा मतम काइथोपिदना हाइताय खोगी अहन अम ओरगसु इसायो yam thakniba thaada ba haida होय होय नुंगाइजे यामन फजना से सकतो पिरखरे आइजु मखाजी खंगजदि अदो मखाजी खंगगदि जुदम मते तंग समजजबा याबनि अदो अदबु अदो इमा हौजिक से कमाय कमाय तोबिरि इमा होगी माइकै से तेंतंगना इमा से आइगदि अहान बोना थेनजबनि को मसिगी खुदोंग चाबसि लौजर कांदा इमा होगी माइकै से हौजिक से कोविड की लाइना हाइताय मसि कमाय कमाय तोबिरि हाइपेतंग तेंतंग इमा थंबिरम याब्रा hoy hoy koi gi mutum sibo gi covid amata leite yam ngai yam komna leie थागसरी अखोगी chaba thakpa dum marang kaina dum phangai ana yaudi ngai होय होय फरे दुदि इमा थागर फोंदोक सबगलोना नमथंगी कॉलर दगी अमुक करम करम बैसे सिंग सकले हाइबो दोको म्याम पुना तामिनबगी तंजा से मुलोमिनसै थागसरी हौजिक अदोना ताबिरिबसि डायमंड रेडियो गी डायमंड दैसे संगनसि हारिबा थौरमसिनी ताबिरिबसिंगना कोगी इसा इसागी फज फजर बैसे सिंग अदमक अपाम बैसे सिंग सकपिदुना ngasi थौरमसिदा अखोय म्याम पुना सकमिनबा अमदि तामिनबगी खुतोंग सबसि लोमिनसि मरमसिना मथंगी कॉलर से मुंग लखसगे हेलो hello ibungo ताजरी इमा कना ओइबिरबनो अमुक्तंग खंगजगे मिंगले फंगोंतंग हाइबियो ngai ma isai khon ni ta ko ire ha kum phang de phang da dra kum si ta phang ni ne इमागी होय नुंगाइजे इमाना कॉल तौबिरकपा इमागी मिंगले फंगसे अमुक्तंग खंगजहोगे tano hairok tagi chapra thong adu tagi ne मिंग हाइबियो anda mayam kanu da budana mate tang son serani man khanjaba होय होय इमागी नामसु सोनबियु एखोय सुदमक ताजगे अदुगा नामसे सोनबिद्रिंगगी मंगोयना इमागी मिंगदो अमुक्तंग हाइबियो hoy hoy sonjerage ko होय होय हौबिरो नाम तामिनरसिको hori nam nata no sangya pham leiro kaligi diva ho halan vina baleiro hori nam nata no humala sani hantana khallo
हरिनाम नताना ब्रह्मानंदी हौबा कलीमी ओइवा तांगबा मपोंगी माययाल हलो नामलवा संसार में हंथाना खलो हरिनाम नताना नतंग कया ले अंगांग ओइना ओइजाव खंगा दोना साना दोना लेरे नतंग कया ले अंगांग ओइना जुगोल ओइरले अकीबलेरो दे हमायाद कुतोना होरी नाम छोल हो दे नतंग कया ले अंगांग ओइना जुगोलोई रगले अकी बलेरू दे माया कुतोना होरी नाम छोल हो दे मतंग कया ले अंगांग ओइना ahal oirale sagai chaurale isai sunung shibagi thauri na pulle unchirom lagle hanjongi ma paula le loina hundokli sacha nahi matang kaya le angang ngồi nào handi vagi maruti hori na ta na lấy rồi hori cao no hori hai na ta na son jao Landini suidana sanchari pamamba Tagasari mukhoigi imagi nam su yam fazana sonbirakre aduga ngasigi YouTube live streaming gi khuthangna tabiriba channel skin nungsijarba streamer sing adugi matek imagi isaibu tabirakanda yamnasu dumak thagatpa phongdokpirei thagatpa phongdoksabagolona namathangi caller dagi amuk karam bai sing saklai haibadugi khudong saba se khoi mayam puna muk khangmina bu oina mayam puna taminasi Hello Imo Tazari han badai sagi ming gale phonga haibiu ai se kano ne ulibo bolemeka hoi mingdu kari haibiba sakti haiba hoi ado ngasi se koigi yamna laibuk phaba haigadra ngasi se yamna koigi ima sing se ngasi gi thawra masida dub ki matik sarugya birei thagar ba phongdok sari ado ima ngasi gi thawra masida ima gi sai karam be sai sakpi ga doino isai je ai bi isai je hayeng sakera gerene mi kuding tawbara ni kaman nai bra hang je tawba masi samai tawbani koigi samai na isai sangna si hariba thawrum sidi sakol sen khuding gi ona damak thammi ko aduga atai tai matam da di tongan ba thawrum sing adama makhal makhagi haijaba tai hariba thawrum sing se damak thamjai thagasari di ima matangi kolar da khudong saba pijage Hello Han badai sagi mingale phonga haibiu Sorry yang awang likai da ji Pravina ngasi gi thawra masida karam be sai sakpi gani Inspector Dayaida Sergeant sakta isai yening hulale tawdom te sakta kesa hoi adudi mate ama khodol tambiu me ampune sai taminasi hobiro yening hulale aigi tamuste nangshi saktam uruvada
ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯇꯠꯊꯕ ꯉꯝꯂꯛꯇꯔꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯄꯥꯊꯕ ꯉꯝꯂꯛꯇꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯪꯒꯤ ꯁꯛꯇꯝꯅ ꯌꯥꯀꯥꯏꯍꯜꯂꯔꯦ ꯅꯪꯒꯤ ꯁꯛꯇꯝꯅ ꯌꯥꯀꯥꯏꯍꯜꯂꯔꯦ ꯈꯪꯂꯝꯗꯕ ꯅꯨꯡꯁꯤꯕ ꯈꯪꯍꯜꯂꯦ ꯅꯪꯅ ꯎꯔꯨꯕ ꯌꯦꯡꯂꯨꯕꯗ ꯅꯪꯒꯤ ꯁꯨꯝꯍꯠꯄ ꯁꯛꯇꯝ ꯑꯩꯒꯤꯗ ꯎꯟꯕꯅ ꯈꯝꯕꯜꯗꯁꯨ ꯍꯩꯔꯛꯂꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯅꯪꯕꯨ ꯌꯦꯡꯅꯤꯡꯍꯜꯂꯛꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ 우르바다 ꯊꯥꯒꯠꯆꯔꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯅ ꯏꯁꯩꯁꯦ ꯁꯛꯇꯣꯛꯄꯤꯔꯛꯈ꯭ꯔꯦ ꯏꯁꯩꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯐꯥꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯉꯪꯊꯣꯛꯀꯦ ꯁꯛꯇꯣꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗꯤ ꯑꯗꯨꯃꯛ ꯀꯨꯏꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯁꯤ ꯈꯛꯇꯪ ꯈꯟꯕꯤꯕ ꯋꯥꯈꯜꯂ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯔꯝꯃꯨ ꯁꯥꯔ ꯉꯁꯤ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝ ꯌꯥꯎꯖꯅꯤꯡꯗꯅ ꯏꯁꯩꯁꯦ ꯉꯁꯤ ꯈꯛ ꯇꯥꯖꯕꯅꯦ ꯑꯗꯨꯒ ꯁꯛꯆꯕꯅꯦ ꯑꯣ ꯉꯁꯤ ꯈꯛꯇꯪ ꯇꯥꯔꯒ ꯑꯗꯨꯃꯛ ꯉꯁꯤ ꯈꯛꯇꯪ ꯑꯗꯨꯝ ꯁꯛꯏꯅꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯌꯥꯝꯅ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯌꯥꯝꯅ ꯐꯖꯅ ꯏꯁꯩ ꯁꯛꯇꯣꯛꯄꯤꯔꯛꯈ꯭ꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄ ꯊꯧꯔꯝꯁꯤꯡ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯊꯧꯔꯝ ꯗꯥꯏꯃꯟꯗ ꯏꯁꯩ ꯁꯛꯅꯁꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯁꯔꯨꯛ ꯑꯁꯤ ꯍꯧꯖꯤꯛ ꯀꯣꯂꯔꯁꯤ ꯃꯁꯤꯡ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥꯗꯨꯃꯗꯤ ꯍꯧꯖꯤꯛꯁꯦ ꯂꯩꯖꯗ꯭ꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔꯁꯤ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯊꯕꯜꯆꯣꯡꯕꯗꯒꯤ ꯊꯣꯉꯥꯝ ꯑꯅꯟꯗꯤ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯀꯔꯝꯕ ꯏꯁꯩ ꯁꯛꯄꯤꯒꯅꯤ ꯃꯍꯥꯔꯥꯅꯤ ꯅꯃꯣ ꯅꯃꯣꯅ ꯇꯧꯕꯗꯣ ꯑꯣ ꯇꯨꯜꯁꯤ ꯃꯍꯥꯔꯥꯅꯤ ꯇꯧꯕꯗꯣ ꯑꯥ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯏꯁꯩꯁꯦ ꯍꯧꯕꯤꯔꯣ ꯏꯁꯩꯁꯦ ꯌꯥꯝꯅꯁꯨ ꯂꯤꯕ ꯏꯁꯩꯅꯤꯀꯣ ꯏꯁꯩꯁꯦ ꯇꯥꯃꯤꯟꯅꯁꯤ ꯍꯧꯕꯤꯔꯣ नमो नमो तुलसी महारानी नमो नमो हांगते वाजो लाई दत्त तमलरगो नमगुना खांग संधि ओई हंदी नमो नमो तुलसी महारानी नमो नमो नयति उपाय पांगन सोलागी नीलू जगी पीरां सिंथा जगनतना कना लैरत्रवादा नमसिरी अंगो छोलगी अंगना नदी वांगल नंगोमना खांग संधि ओई हंदी नमो नमो तुलसी महारानी नमो नमो काजरी नंगी यें लगनागुन चिदम्न फमोईगा सती सजीगुन काजरी नंगी यें लगनागुन चिदम्न फमोईगा सती सजीगुन लंबी लमांग राजा लंबी आईहो छोलगी खंगना नारी वांगल नंगुना खांग संधि ओई हंदी नमो नमो
महारानी नमो नमो खांजगे वाबा नाइगत चंदरब नंगु नसती धमकाई हंदी नमो नमो तुलसी महारानी नमो 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 तुलसी महारानी नमो नमो जरसा थागसरी इमा ngasi thauram asida yamna fajana aduki matik mamal yam khraba koi gi isai makha yamna fajana sakto pirami ima isai se samaina koi gi ariba sakpasiga anuba sakpasiga ani gi khenaba se ima gi meeting da kamaina ubige masigi koi nungi wahan thokse khane gi ariba sina praman panthina utpa aduga anuba angang sini sakpasina koi gi ahlaman isa singi mamanga direct haigi taaba da haik hangol gi thawi dubu matam gi purakpa haigini hoi matam gi on bado tajarpada di sumain ta wajni yam lumna la ya dubu angang gi anago purakpa ju angang singi matam gi ni khanga ga lai ai di ya be ai haigi ji dum sakpa hai khana gi sikum pamde hoi adubo khoi gi ima gi wakhalon se haki mai kai gi di aina sum yengjaba matam da hanagi ari bai se singsina damak hena pambagi wakhalon oina aduma ujai ko mayek nioi bagi nunggi antra adagi haidor pagi wan tho nioi bagi alaman gi nisiba nung pan thai ma be hanagi angang sing gi tambadi khara wana thokan dog sa gi yam nisina thamoi gi ni launa ko gi athan jara ta jaiba hoi kina nisi dum haiba pamasu pame dum haiba koi gi direct haiba se sina dum chana bi ma dum oireba ko ado machi maktana aina su lamte sajat ka kaithar parana di khanjai kitan marum thupa haiba jina mi oibi ko hajabe di le khanjai sa hoi chumi ngasi gi koi gi imana yan fajaba ima gi wakhalon dagi phongdok piba koi gi phorokpa wakhalon mayam da share to birami thakar phongdok sari mathangi sumna gi koi gi collar am khak lokhachara kanda haki mai kai dagi su ise saga ngasi gi diamond dai sesang saiba thorom si lusinjanan bagi tanja si mayam lojage mathangi aroiba collar sing ai jage aduga ngasi gi aroiba collar sina sakla kadori bai sei si karam bai sei no haibadu masoi koi mayam puna khangmina bagi tanja si longmina si mathangi collar lokhachari hello hello tabi dabro 769 loiba number ni ko line se damak lokhachare adubu tanabasi ngamjadre mathangi caller da kudong chabasi amuk pijage line se masana su tachagre amatung lokhachagi hello कोई 882 न लोइबा नंबर नि हरिबा लाइन से ताना जद्रे लाइन से ngasi se कोई अरोइबा कॉल सी खतंग नुंगाइ तबदन तवे हेलो ताबिरब्रो हेलो ngasi se koi gi horok padadi yamna fazana adama hauki bane adubo losilak pada kainom tawi haiduni line se tana jadre hello waru biade line se yamna nungai jadre aduna maram warkanda line se ngasi gi wanadi caller se lokhasaroi ge line se hojiki wanadi aroiba oijarage ayaki maikai dagi se sakna nabagi damakta sem sajjarage ma'am miku khradang ngai minasi
हौजिक अरोइबोइना अहाकी माइकैदगी इसै संगनबगीदमक सेम साजबसु लोइजरी ताबिरबसिंग अहाकना सक्चगदरिबा इसै सि matam mada mayamna suyamna pamna khiba aduga hojik su damak ahlon singna de damak matam gi oina matung ina damak yamna damak tabiri be sei singilak tagi amaka khangget sagi sei si asumna seuri amu bolaichil mamhallo atia haidana seuri be sei ni isai si mayamda khutol tamjagi isai si saksaba matamda sokiba lankhiba yawroba su tabiri be singna puksel sauna ngakpina narbani singjari isai simak ayak adamak phaba suna sade adubo trek khongjara kanda isai si mayek se damak yengaga saksage aruiboina mayam tamina si sokiba lankhiba kudimak ngakpiu hajari Amu balaisil mamhallo atiya purnima thajasu khanjillaga pukharu iroina bamichina lanjadagi thajase uhalle aigi purnima do oina Amu balaisil mamhallo atiya Ningsingduna talairaba nokan bisimbalna saudana basairamba magi aroiba paukumi Ningsingduna talairaba nokan bisimbalna saudana basairamba magi aroiba paukumi oinarini khallo bana kayara kakhiba oinarini khallo bana kayara kakhiba pamjaru baiwa bado ningsingbaga kapni pamjaru baiwa bado ningsingbada kapni amu balaisil mamhallo atiya Thorakhini tatana purnima thajadi Thorakhini tatana purnima thajadi ururaga khoi shaunai nimanabi purnima ururaga khoi shaunai nimanabi purnima nishingba nang tanani la
lalhaliba aisibu ningsingba ng tanani lalhaliba aisibu pukning giwa kasibu tabigani kanana pukning giwa kasibu tabigani kanana amuba laysil mamhallo atiya purnima thajasu khanjillaga pukharo iroinaba mitsina lanjadabi thajase uhalle aigi purnima do oina amuba laysil mamhallo atiya थागचरी मैम इसे सकप लोइसिनख्रे मरक्ता सोखिबा लांखिबा दुमग यावी ताबिरबा सिंगना पुकचेल चावना ngakpinarba ningsingjari tasengna hajarabada isai sakpa mioi ama haibadudi ojadabana isai si mayam gedamag ngasigi thawal si pangthoknanaba matamda chanabi amoina mayam gedamag isai si khotol tamjabani tabirba sing koigi ngasigi youtube live streamer sing hajabata yamna phajana thagat pirakre adubu mayamna thagaliba adumakti tasengna hajarabada ingonda karisu thagatpa याबगी इतिगी गुण करीमता लेजदे हाइब वाफम सिमा थमजरबगा लोइना नांगासिगी डायमंड दे सेसंग सियारिबा थरोमसी मतांगसदा लोसिनजगे ngasigi थरोमसीदा कॉल तौबिरतोना सरु याबिखि बसिंग अमदी कॉल तौबिरलगा लाइन फंगहौद्रबा चैनल सिगी नुसिजरबा लिसनर सिंग matung tarakpa channel sigi nungairaba thorom singda saruk yaba ngamba oibiu matung da su adama call phangba ngamba oibiu hajabaga lonana hauziki onidi matang asida diamond dai sesang na sari ba thorom asi loisinjana bagi ayaba myam de lojari